ꯖꯦꯟꯖꯤ ꯁꯤꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯁꯤꯂꯥ ꯀꯥꯔꯀꯤꯅ ꯅꯦꯄꯥꯜꯒꯤ ꯑꯅꯧꯕ interim prime minister ꯑꯣꯏꯅ wasak ꯂꯧꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯒꯚꯔꯟꯃꯦꯟꯠ ꯗꯤꯁꯣꯜቭ ꯇꯧꯗꯨꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯁꯨꯁꯤꯂꯥ ꯀꯥꯔꯀꯤꯕꯨ ꯅꯦꯄꯥꯜꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ prime minister ꯑꯣꯏꯅ wasak ꯂꯧꯈꯤꯕꯅꯤ꯫ ꯅꯦꯄꯥꯜꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯑꯃꯗꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄ꯭ꯔꯣꯇꯦꯁꯇꯔꯁ ꯑꯣꯏꯔꯤꯕ ꯖꯦꯟꯖꯤꯁꯤꯡꯅ ꯀꯥꯔꯀꯤꯕꯨ ꯈꯟꯗꯨꯅ ꯂꯤꯒꯦꯜ ꯑꯦꯛꯁꯄꯔꯠꯁꯤꯡ ꯌꯥꯎꯅ ꯀꯨꯞꯅ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯌꯥꯅꯕ ꯈꯔꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯍꯥꯛꯄꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯅ ꯅꯦꯄꯥꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯄ꯭ꯔꯦꯁ ꯑꯦꯗꯚꯥꯏꯖꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯀꯥꯔꯀꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯈꯟꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯗꯨꯅ ꯅꯦꯄꯥꯜꯒꯤ ꯑꯅꯧꯕ ꯃꯥꯌꯣꯟ ꯑꯃꯒꯤꯗꯃꯛ ꯁꯦꯝꯒꯠꯂꯒꯅꯤ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯗ ꯅꯠꯇꯅ ꯑꯀꯥꯏ ꯑꯇꯣꯏ ꯅꯪꯈ꯭ꯔꯕ ꯃꯐꯝ ꯀꯌꯥ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯦꯄꯥꯜꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯒꯤ ꯔꯨꯠ ꯀꯣꯖ ꯊꯤꯗꯣꯛꯇꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯃꯗꯤ ꯅꯦꯄꯥꯜꯒꯤ ꯑꯣꯏꯅ ꯃꯊꯪ ꯆꯍꯤꯒꯤ ꯃꯥꯔꯆ 5ꯗ ꯚꯣꯠ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 69 ꯁꯨꯔꯕ ꯀꯥꯔꯀꯤ 1987ꯗ ꯕꯤꯔꯥꯠꯅꯒꯔꯗꯒꯤ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯦꯄꯥꯜꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯏꯅ ꯖꯨꯂꯥꯏ 2013ꯗꯒꯤꯅ ꯖꯨꯟ 2018 ꯐꯥꯎꯕ ꯊꯕꯛ ꯄꯨꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯞꯁꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯖꯦꯟꯖꯤꯁꯤꯡꯅ ꯈꯟꯈꯤꯕꯅꯤ꯫ ꯀꯥꯔꯀꯤꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯦꯄꯥꯜꯒꯤ ꯀꯣꯏꯔꯥꯂꯥ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯅꯦꯁꯇꯤꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯏꯃꯨꯡ ꯑꯃꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯗꯨꯔꯒꯥ ꯄ꯭ꯔꯁꯥꯗ ꯁꯨꯕꯦꯗꯤ ꯃꯇꯝ ꯑꯃꯒꯤ ꯅꯦꯄꯥꯂꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯃꯤ꯫